ꯇꯨꯝꯅꯔꯕ꯭ꯔꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯪꯒꯣꯜꯅꯠꯇꯒꯤ LB ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯇꯝꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯨ ꯉꯁꯤꯗꯤ LB ꯊꯥꯕꯒ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯣꯛ ꯆꯤꯛꯇꯨꯅ LB ꯊꯥꯍꯧꯗꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯀꯥꯞꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯇꯨꯝꯅꯔꯕ꯭ꯔꯣ ꯃꯤꯆꯤꯛ ꯃꯤꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯆꯦꯛ ꯃꯥꯎ ꯂꯥꯎꯅꯔꯛꯇ꯭ꯔꯦ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯃꯇꯝꯗ ꯃꯪꯒꯣꯜꯅ ꯇꯟꯅ LB ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝꯗ ꯑꯦꯠꯄꯨꯗꯤ ꯄꯤꯔꯤ ꯑꯗꯨꯕꯨ ꯂꯥꯏꯛ ꯃꯆꯥ ꯑꯃꯗꯤ ꯀꯥꯞꯁꯟꯕꯤꯌꯨ ꯅꯨꯃꯤꯠꯀꯤ 12:30 10ꯗ LB ꯊꯥꯕꯅꯤ ꯉꯁꯤꯗꯤ ꯀꯣꯛ ꯆꯤꯛꯇꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ LB ꯊꯥꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯑꯝꯇꯪ ꯌꯦꯡꯒꯦꯅ ꯊꯥꯕꯅꯤ ꯃꯤ ꯂꯥꯛꯑꯦ ꯐꯔꯦ ꯂꯥꯛꯇ꯭ꯔꯦ ꯐꯔꯦ ꯊꯦꯡꯅ ꯇꯨꯝꯕ ꯃꯤꯗꯤ ꯆꯥꯛ ꯊꯦꯡꯅ ꯆꯥꯕ ꯀꯥꯡꯕꯨꯗꯤ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯪ LB ꯄꯨ ꯂꯥꯛꯆꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯡ 11:04 ꯇꯥꯔꯦ ꯉꯥꯛꯇꯪ ꯄꯣꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥ ꯑꯣꯖꯥ ꯀꯔꯤ ꯇꯧꯔꯤ ꯋꯥ ꯉꯥꯡꯗꯕ ꯊꯦꯡꯉꯃꯤꯅ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯟꯕꯤꯔꯝꯃꯨ
Kana kana lagi ichil ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯉꯥ ꯊꯣꯡꯉꯤ, ꯆꯝꯐꯨꯠ ꯑꯃ ꯊꯣꯡꯉꯤ. Ngasidi yamna ꯊꯦꯡꯂꯤꯕ. ꯕꯦꯟꯊꯣꯛ ꯅꯥꯏ ꯍꯣꯁꯦ ꯀꯣꯛ ꯆꯥꯛꯂꯕ ꯈꯪꯗ꯭ꯔꯦꯅꯦ. ꯕꯦꯟꯊꯣꯛ ꯀꯩꯗꯧꯔꯦ? ꯀꯣꯛ ꯆꯤꯛꯇꯅ LB ꯊꯥꯕ ꯇꯟꯅ ꯊꯥꯍꯧꯗꯕ. ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯝꯇꯪ ꯌꯦꯡꯒꯦ ꯃꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥꯏꯅ. ꯅꯦꯠ ꯌꯥꯔꯦ ꯀꯣꯃꯦꯟ ꯄꯥꯔꯣꯏ. ꯄ꯭ꯔꯚꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯄ꯭ꯔꯚꯨ ꯃꯦꯁꯦꯟꯖꯔꯗ ꯐꯪꯖꯔꯦ. ꯑꯗꯣ ꯑꯩ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯞꯈꯤꯕꯅꯤ ꯄ꯭ꯔꯚꯨ ꯃꯗꯨꯒ ꯊꯥꯕꯤꯔꯛꯑꯣ. ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯃꯨꯔꯇꯤꯒꯤ ꯐꯣꯇꯣꯗꯣ. ꯁꯨꯛ ꯊꯦꯡꯉꯕꯗꯣ ꯍꯥꯏꯕꯅꯤꯗ. ꯑꯃꯝꯕ ꯂꯩ ꯍꯣꯁꯦ. ꯁꯟꯗꯥꯔ ꯀꯣꯛ ꯆꯤꯛꯇꯅ ꯑꯗꯨꯝ ꯐꯝꯂꯤꯕ. ꯇꯨꯝꯊꯔꯨꯔꯦ. ꯑꯗꯩꯗꯤ ꯃꯤꯠ ꯁꯤꯡꯉꯀꯥꯟꯗ ꯈꯔ ꯅꯨꯡꯉꯥꯏꯔꯒ ꯉꯥꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯅ ꯁꯨꯝ ꯊꯥꯏꯅ ꯕꯦꯟꯊꯧ ꯅꯨꯃꯤꯠꯀꯤ ꯊꯥꯕꯅꯤꯅꯅꯦ. ꯊꯥꯍꯧꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯕꯦꯟꯊꯧ. ꯕꯦꯟꯊꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯄ꯭ꯔꯚꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ. ꯕꯦꯟꯊꯧ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯄ꯭ꯔꯚꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ. ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯇꯥꯕꯤꯕ꯭ꯔꯣ? ꯏꯕꯣꯍꯜ ꯂꯩꯍꯧꯔꯦ. ꯏꯕꯣꯍꯜ ꯁꯟꯗꯥꯁꯨ ꯊꯥꯏꯅꯦ. ꯁꯟꯗꯥꯗꯔ ꯅꯨꯡꯊꯤꯟꯗꯔ ꯀꯩꯅꯣ ꯊꯥꯔꯝꯕꯅꯤ ꯃꯥ.
ꯑꯗꯤꯇ꯭ꯌ ꯇꯨꯝꯗ꯭ꯔꯤꯕ ꯅꯪꯕꯣ? ꯄꯨꯡ 12 ꯇꯥꯕ ꯇꯨꯝꯗꯦꯅꯦ꯫ ꯂꯥꯏꯛ ꯑꯃ ꯇꯧꯁꯜꯂꯝꯃꯣ꯫ ꯑꯗꯤꯇ꯭ꯌ ꯉꯔꯥꯡ ꯑꯩꯅ ꯂꯩꯔꯛꯄ ꯉꯥꯗꯣ ꯈꯔ ꯂꯩꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯊꯣꯡꯕ ꯍꯥꯎꯕꯅꯤꯗ ꯕꯦꯟꯗꯧꯗꯨꯁꯨ꯫ ꯑꯗꯤꯇ꯭ꯌ ꯂꯥꯏꯛ ꯇꯧꯁꯜꯂꯝꯃꯣ ꯍꯥꯎꯕꯅꯤ ꯕꯦꯟꯙꯧꯁꯨ꯫ ꯏꯕꯣꯍꯜ 24 घंटा ꯊꯥꯏ꯫ 24 घंटा ꯊꯥꯏ꯫ ꯑꯣ ꯍꯣꯏꯅꯦ ꯃꯥꯒꯤ ꯁꯨꯝ ꯊꯥꯕꯅꯤ ꯑꯦꯜꯕꯤꯗꯣ꯫ ꯃꯥꯒꯤ ꯃꯤꯒꯤ ꯊꯥ ꯃꯤ ꯁꯨꯝ ꯂꯩꯌꯦ꯫ ꯍꯥꯎꯔꯝꯃꯦ ꯍꯥꯎꯕꯅꯤꯗ ꯕꯦꯟꯙꯧ ꯀꯩ ꯍꯥꯎꯔꯣꯏꯗꯣꯏꯅꯣ꯫ ꯌꯦꯟꯁꯥꯡ ꯏꯟꯖꯥꯡ ꯅꯨꯡꯉꯥꯏ ꯐꯖꯅ ꯊꯣꯡꯉꯗꯤ ꯍꯥꯎꯅ ꯊꯣꯡꯉꯗꯤ ꯍꯥꯎꯔꯤ ꯕꯦꯟꯙꯧ꯫ ꯃꯔꯦꯡ ꯃꯨꯟꯅ ꯊꯣꯡꯕ ꯇꯥꯏꯀꯣ꯫ ꯑꯗꯤꯇ꯭ꯌ ꯂꯥꯏꯛ ꯇꯧꯁꯜꯂꯝꯃꯣ꯫ ꯀꯣꯛ ꯆꯤꯛꯄꯒꯤ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯔꯣ ꯍꯥꯏ꯫ ꯑꯗꯨ ꯆꯥꯅ ꯈꯔ ꯐꯔꯒꯅꯤ ꯑꯦꯜꯕꯤ ꯊꯥꯔꯛꯏꯁꯦ꯫ ꯑꯩ ꯃꯤ ꯂꯥꯛꯑꯣꯏꯗꯤ ꯈꯪꯉꯤꯗ ꯊꯦꯡꯉꯃꯤꯅ ꯑꯗꯨꯕꯨ ꯌꯦꯡꯒꯦꯅ ꯅꯨꯃꯤꯠꯀꯤ ꯊꯥꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯅ ꯉꯥꯛꯇꯪ ꯊꯥꯒꯦꯅ ꯊꯥꯔꯝꯕꯅꯦ꯫ ꯑꯣꯖꯥ ꯏꯁꯩ ꯑꯃꯨꯛꯇ ꯊꯥꯔꯛꯎ ꯋꯥꯆꯞꯇ꯫ ꯑꯗꯤꯇ꯭ꯌ ꯊꯥꯔꯝꯃꯤꯅꯦ ꯑꯩꯅ ꯏꯁꯩ꯫ ꯄꯄꯥꯒꯤ ꯋꯥꯆꯞꯇꯔ ꯀꯩꯅꯣ ꯊꯥꯈꯤ ꯇꯧꯕꯅꯦ ꯑꯩꯅ ꯏꯁꯩ꯫ ꯉꯔꯥꯡꯂ ꯉꯁꯤ ꯑꯌꯨꯛꯂ ꯀꯩꯅꯣ ꯊꯥꯈꯤꯕꯅꯦ꯫ ꯑꯗꯤꯇ꯭ꯌ ꯄꯄꯥꯒꯤ ꯋꯥꯆꯞꯇꯔ ꯀꯩꯅꯣ ꯊꯥꯈꯤꯒꯨꯝ ꯇꯧꯕꯅꯤ ꯏꯁꯩ꯫ ꯌꯦꯡꯈ꯭ꯔꯕꯅꯤ ꯃꯃꯥ ꯌꯦꯡꯉꯤꯔꯥ ꯄꯄꯥ ꯌꯦꯡꯉꯤꯔꯥ ꯈꯪꯗꯦ꯫ ꯑꯣ ꯄꯄꯥꯅ ꯍꯥꯏꯗ꯭ꯔꯣ? ꯉꯁꯤ ꯑꯌꯨꯛꯂ ꯉꯁꯥꯏ ꯅꯨꯡꯊꯤꯜꯂ ꯀꯩꯅꯣ ꯊꯥꯈꯤꯕꯅꯦ꯫ ꯉꯔꯥꯡꯂ ꯀꯩꯅꯣ ꯉꯁꯤꯔꯥ ꯀꯥꯎꯔꯦ꯫ ꯅꯃꯗꯥꯗꯣ ꯀꯩꯗꯧꯔꯕꯒꯦ ꯎꯗ꯭ꯔꯦ? ꯕꯦꯟꯙꯧ ꯃꯥ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯃꯥ ꯊꯕꯛ ꯀꯜꯂꯝꯅꯤ꯫ ꯇꯨꯝꯃꯣ ꯈꯔ ꯐꯔꯤꯉꯩꯗꯀꯣ ꯑꯣꯀꯦ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ꯫ ꯑꯣꯖꯥ ꯇꯨꯝꯃꯒꯦ ꯋꯥꯔꯦ꯫ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯤꯇ꯭ꯌ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯩꯔꯝꯒꯅꯤ꯫ ꯑꯣꯀꯦ ꯏꯇꯩꯃ ꯇꯨꯝꯃꯤ ꯒꯨꯗ ꯅꯥꯏꯠ ꯑꯗꯤꯇ꯭ꯌ ꯒꯨꯗ ꯅꯥꯏꯠ꯫ ꯅꯃꯗꯥꯗꯤ ꯔꯤꯜ ꯁꯦꯝꯃꯝꯒꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯀꯟꯕꯅꯤ ꯃꯥꯗꯤ ꯕꯦꯟꯙꯧ꯫ ꯑꯗꯨꯅ ꯁꯪꯗꯅ ꯆꯪꯉꯛꯇꯕ ꯑꯣꯏꯔꯝꯅꯤ꯫ ꯀꯣꯜ ꯇꯧꯒꯦ ꯇꯧꯕ ꯁꯨꯝ ꯑꯦꯜꯕꯤ ꯀꯣꯏꯕꯗ ꯀꯥꯎꯔꯦ꯫ ꯍꯣꯏ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯕꯤ ꯆꯥꯕꯤ ꯁꯨꯝ ꯇꯧꯔꯝꯅꯤ ꯌꯨꯝ ꯑꯃ ꯄꯨꯔꯤ ꯀꯧꯕꯅꯤꯅ꯫ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯤꯇ꯭ꯌ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯨ꯫ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯩꯕꯅꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯎ ꯀꯣ꯫ ꯉꯁꯥꯏ ꯄꯄꯥ ꯀꯣꯜ ꯇꯧꯕꯅꯤ ꯃꯃꯥꯗ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯄꯄꯥ ꯇꯧꯔꯛꯇꯔꯦ꯫ ꯏꯊꯧ ꯆꯠꯄꯗ ꯑꯩꯁꯦ ꯀꯣꯜ ꯇꯧꯕ ꯐꯔꯛ ꯇꯥꯏ ꯍꯣꯏ ꯑꯗꯨꯅꯤ꯫
ꯀꯩꯗꯧꯔꯤꯒꯦ? ꯀꯩꯗꯧꯔꯤꯒꯦ ꯐꯦꯟꯗꯣ ꯃꯨꯠꯊꯠꯂꯣ꯫ ꯅꯍꯥꯟ ꯃꯁꯨꯗ ꯑꯩꯅ ꯀꯣꯜ ꯇꯧꯕ ꯂꯧꯈꯠꯇꯦ꯫ ꯑꯣ ꯈꯪꯗꯤ ꯈꯪꯍꯧꯔꯤ ꯑꯗꯣ ꯑꯩ ꯊꯕꯛ ꯑꯃ ꯍꯣꯠꯅ ꯂꯩꯕ ꯇꯧꯒꯦꯅ ꯇꯧ ꯑꯩꯁꯨ ꯀꯥꯎꯅ ꯀꯣꯜ ꯍꯜꯍꯧꯗ꯭ꯔꯦꯕ ꯑꯗꯣ꯫ ꯀꯣꯜꯕꯨꯗꯤ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯅ ꯀꯩꯅꯣ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯀꯥꯎꯔꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯇꯧꯒꯦꯅ ꯇꯧꯔꯝꯃꯒ ꯀꯥꯎꯅ ꯇꯧꯍꯧꯗ꯭ꯔꯕ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯅꯥ ꯐꯩꯀꯣ꯫ ꯑꯩꯁꯨ ꯀꯣꯜ ꯇꯧꯕ ꯇꯜꯂꯤ꯫ ꯀꯨꯅꯥꯜ ꯍꯥꯏꯕ ꯃꯍꯥꯛꯅ ꯇꯧꯅꯦ꯫ ꯅꯪꯅ ꯀꯀꯥ ꯃꯪꯒꯣꯜ ꯍꯥꯏꯗꯣ ꯃꯥꯒꯤꯁꯨ ꯈꯪꯉꯤ ꯍꯥꯏꯅꯦ꯫ ꯀꯩꯕ ꯑꯩꯁꯨ ꯀꯣꯜ ꯇꯧꯕ ꯇꯜꯂꯤ꯫ ꯀꯨꯅꯜ ꯍꯥꯏꯕ ꯃꯍꯥꯛꯅ ꯀꯩꯕ ꯇꯥꯎꯅꯦ꯫ ꯅꯪꯅ ꯀꯀꯥ ꯃꯪꯒꯣꯜ ꯍꯥꯏꯗꯣ ꯃꯥꯒꯁꯨ ꯈꯪꯅꯩ ꯍꯥꯏꯅꯦ꯫ ꯑꯣ ꯁꯥꯕ ꯍꯣꯏ ꯀꯥꯏꯒꯤꯅꯣ ꯕꯦꯟꯊꯧ ꯀꯨꯅꯜꯁꯦ? ꯑꯩ ꯃꯤꯉꯣꯟꯗ ꯀꯣꯜ ꯇꯧꯕ ꯇꯜꯂꯤ ꯃꯊꯧ ꯇꯥꯒꯗ꯭ꯔꯅꯤ ꯀꯣꯜ ꯇꯧꯖꯔꯤꯕ ꯍꯣꯏ ꯈꯨꯜ ꯇꯥꯛꯇꯕꯅꯦ꯫ ꯈꯨꯜ ꯇꯥꯛꯇ꯭ꯔꯗꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯅꯤ꯫ ꯏꯠꯈꯣꯂꯥ ꯃꯅꯥꯛꯇꯒꯤꯅꯦ ꯑꯣ꯫ ꯏꯠꯈꯣꯂꯥ ꯃꯅꯥꯛꯇꯗꯣ ꯀꯩ ꯈꯨꯟ ꯂꯩꯒꯦ? ꯇꯥꯎꯟꯗ ꯂꯩꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯅꯤ ꯑꯗꯨꯗꯤ꯫ ꯃꯔꯨꯒ꯭ꯔꯥꯝꯒꯤ ꯅꯠꯇ꯭ꯔꯒ ꯏꯠꯈꯣꯂꯥ ꯑꯣ
ꯑꯗꯨꯋꯥꯏꯒꯤ ꯑꯣꯏꯇꯥꯔꯗꯤ ꯕꯦꯟꯗꯧ ꯑꯩ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯗ ꯑꯩꯅ ꯈꯪꯗꯕꯒꯤ ꯋꯥꯔꯤꯇꯅꯤꯗ꯫ ꯕꯦꯟꯗꯧ ꯀꯨꯏꯅ ꯊꯥꯔ ꯂꯣꯏꯁꯤꯜꯂꯅꯤ꯫ ꯀꯔꯤ ꯍꯥꯏꯅ ꯇꯥꯍꯧꯗ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ ꯇꯥꯍꯧꯗ꯭ꯔꯦ ꯑꯣ ꯕꯦꯟꯗꯧ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯔꯤꯕꯅꯦ ꯃꯤꯁꯨ ꯂꯩꯇꯦ꯫ ꯁꯨꯝ ꯅꯨꯃꯤꯠꯀꯤ ꯊꯥꯕꯗꯨꯒꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯊꯥꯔꯤꯃꯤꯗ ꯑꯩꯅ ꯕꯦꯟꯗꯧ꯫ ꯄꯣꯊꯥꯔꯒꯦ ꯑꯣꯖꯥ ꯅꯨꯡꯉꯥꯏꯕ ꯃꯪ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯂꯣꯏꯁꯤꯜꯂꯣ ꯇꯨꯝꯃꯣ ꯈꯔ ꯐꯖꯅ ꯍꯌꯦꯡꯒꯤ ꯌꯥꯎꯅ ꯇꯨꯝꯕꯤꯔꯣ ꯍꯣꯁ ꯃꯁꯨ ꯍꯣꯏ ꯕꯦꯟꯗꯧ ꯇꯨꯝꯃꯒꯦ ꯃꯤꯅꯤꯠ ꯀꯩꯅꯣ ꯈꯔ ꯋꯥꯠꯂꯤ ꯃꯤꯅꯤꯠ ꯀꯩꯅꯣꯇ ꯉꯥꯏꯔꯦ ꯇꯔꯦꯠꯇ ꯉꯥꯏꯔꯦ ꯕꯦꯟꯗꯧ꯫ ꯕꯦꯟꯗꯧ ꯏꯕꯣꯍꯜꯇꯔ ꯉꯁꯤ ꯑꯦꯜꯕꯤ ꯊꯥꯔꯤꯕ ꯑꯇꯩ ꯀꯅꯥꯅ ꯊꯥꯏ ꯕꯦꯟꯗꯧ꯫ ꯍꯥ ꯕꯦꯟꯗꯧ ꯏꯕꯣꯍꯜ ꯃꯊꯟꯇꯔ ꯉꯁꯤ ꯊꯥꯏꯁꯦ꯫ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯦꯇꯣꯝꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯃꯥ ꯀꯁꯥꯔꯗ ꯌꯥꯝ ꯂꯥꯛꯑꯝꯖꯥꯠꯅꯤ ꯀꯩꯅꯣꯒꯤ ꯕꯣꯟꯇꯔꯥꯄꯨꯔ ꯑꯣꯖꯥ ꯔꯥꯁꯃꯤꯒꯤ ꯀꯩꯅꯣꯗ ꯃ꯭ꯌꯨꯖꯤꯌꯝꯗ꯫ ꯂꯣꯏꯁꯜꯂꯣ ꯇꯨꯝꯃꯣ ꯍꯣꯏ ꯏꯆꯦꯇꯣꯝꯕꯤꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯣ ꯀꯁꯥꯔꯗ ꯂꯥꯛꯑꯝꯃꯕꯖꯥꯠꯅꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯤ ꯑꯣꯖꯥ ꯔꯥꯁꯃꯅꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗ꯫ ꯃ꯭ꯌꯨꯖꯤꯌꯝꯗ ꯑꯣ ꯁꯅꯥꯅꯨ ꯅꯤꯕꯥ ꯅꯤꯚꯥꯁꯤꯅ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯃꯣꯏ ꯃꯤ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯕꯦꯟꯗꯧ ꯅꯠꯇ꯭ꯔꯥ꯫ ꯏꯕꯣꯍꯜꯒꯤ ꯅꯨꯃꯤꯠꯀꯤ ꯃꯇꯝꯗꯣ ꯊꯥꯕꯅꯤꯅ ꯃꯥ ꯃꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯑꯝꯒꯅꯦꯕ ꯈꯪꯅ꯫ ꯏꯆꯦꯇꯣꯝꯕꯤ ꯅꯨꯡꯁꯤ ꯑꯗꯨꯅꯤ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯔꯦ ꯃꯥ ꯐꯤ ꯌꯣꯟꯕꯖꯥꯠꯅꯤ ꯆꯥꯎꯅ ꯑꯗꯨ ꯃꯥ ꯀꯁꯥꯔꯗ ꯂꯥꯛꯑꯝꯃꯦ ꯕꯣꯟꯇꯔꯥꯄꯨꯔꯗ ꯑꯣꯖꯥ ꯔꯥꯁꯃꯅꯤꯒꯤ ꯑꯣꯛꯇꯣꯕꯔ ꯂꯥꯁ ꯋꯤꯛꯇꯔ ꯅꯣꯕꯦꯝꯕꯔ ꯂꯥꯁ ꯋꯤꯛꯇ ꯃꯥ ꯂꯥꯛꯀꯅꯤ꯫ ꯀꯁꯥꯔ ꯃꯤ ꯆꯥꯡ ꯑꯃ ꯈꯪꯅꯩꯌꯦ ꯂꯥꯛꯑꯗꯤ ꯍꯟꯗꯛ ꯆꯪꯉꯝꯃꯣ ꯍꯥꯏꯕꯅꯤ꯫ ꯍꯥꯟꯅ ꯑꯃꯨꯛ ꯂꯥꯛꯂꯗꯤ ꯆꯪꯂꯛꯎ ꯍꯥꯏꯌꯨ ꯍꯣꯏ ꯑꯣ ꯏꯕꯣꯍꯜ ꯌꯥꯝꯍꯧꯔꯦ ꯍꯧꯖꯤꯛ ꯌꯥꯝꯒꯅꯤ ꯊꯦꯡꯅ ꯊꯦꯡꯅ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯆꯦꯅꯦꯜ ꯄꯥꯕ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯑꯃꯁꯨ ꯇꯧꯋꯤꯗ ꯕꯦꯟꯗꯧ ꯑꯩ ꯑꯂꯣꯏꯕ ꯏꯆꯦꯇꯣꯝꯕꯤꯒ ꯐꯤ ꯂꯧꯒꯦ ꯇꯧꯔꯤꯅꯦ꯫ ꯂꯧ ꯌꯥꯅꯤ ꯑꯗꯣ ꯃꯤ ꯌꯥꯝ ꯐꯕ ꯃꯤ ꯃꯥꯜꯂꯦ꯫ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯤ ꯃꯥꯜꯂꯦ꯫ ꯊꯦꯡ ꯂꯩꯔꯤꯉꯩ ꯃꯤ ꯌꯥꯝꯃꯦ
ꯍꯣꯏꯅꯦ ꯅꯠꯇꯦ ꯃꯣꯏꯅꯕꯨ ꯉꯥꯛꯇꯅ ꯃꯤꯗꯣ ꯂꯥꯛꯏꯗꯅ ꯕꯦꯟꯗꯧꯀꯣ ꯑꯩꯅꯕꯨ ꯅꯣꯡꯃꯗꯣ ꯊꯥꯏ ꯅꯣꯡꯃꯗꯣ ꯊꯥꯗꯦ ꯑꯗꯨꯗꯤ ꯅꯦꯠ ꯌꯥꯗꯒ ꯇꯣꯛꯑꯦ ꯑꯩꯁꯤꯃ ꯇꯧꯔꯤꯕꯗ ꯃꯣꯕꯥꯏꯜꯁꯦ 4 GB ꯑꯣꯏꯔꯦꯗꯣ ꯑꯩ ꯃꯣꯕꯥꯏꯜꯁꯤꯁꯨ ꯂꯣꯗ ꯌꯥꯝꯃꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜꯁꯨ ꯋꯥꯊꯔꯛꯄ ꯃꯣꯕꯥꯏꯜꯁꯨ ꯀꯨꯏꯔꯦ ꯁꯤ ꯃꯣꯕꯥꯏꯜꯁꯦ ꯁꯥꯝꯁꯨꯡ ꯑꯣꯏꯕꯒꯤ ꯁꯨꯝ ꯕꯦꯟꯗꯧ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗꯤ ꯅꯍꯥꯟꯅ ꯕꯦꯔꯥ ꯀꯥꯔꯅꯤ ꯑꯗꯨꯒꯨꯝꯕ ꯇꯜꯂꯤꯅꯦꯃꯤꯗ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯇꯧ ꯑꯩꯈꯣꯏ ꯁꯣꯝꯗꯅꯅꯦ ꯄꯩꯁꯥ ꯀꯔꯕꯥꯔ ꯇꯧꯔ ꯁꯣꯠꯀꯗꯤ ꯑꯗꯩ ꯁꯣꯜꯂꯒꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯔꯛꯇꯕ ꯑꯗꯨꯅ ꯀꯁꯥꯔꯗ ꯀꯔꯕꯥꯔ ꯇꯧꯕꯁꯨ ꯇꯜꯂꯤ ꯋꯥꯏꯑꯦꯕ ꯇꯧ ꯀꯥꯏꯗꯦ ꯕꯦꯟꯗꯣ ꯀꯔꯕꯥꯔ ꯇꯧꯕ ꯍꯩꯔꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯃ ꯂꯩꯔꯣ ꯀꯥꯂꯤ ꯄꯨꯖꯥꯗ ꯃꯣꯕꯥꯏꯜꯗꯣ ꯑꯁ ꯕꯦꯟꯗꯣ ꯄꯩꯁꯥ ꯍꯦꯛꯇ ꯇꯣꯏꯃꯤꯅꯦ ꯄꯩꯁꯥ ꯌꯥꯝ ꯋꯥꯏꯅꯦ ꯃꯤꯅꯁꯨ ꯄꯩꯁꯥ ꯍꯥꯠꯄꯤꯔꯦ ꯃꯌꯥꯝ ꯑꯃ ꯃꯔꯨꯞ ꯁꯥꯟꯅ ꯄꯤꯕꯤꯗꯗꯅ ꯃꯤꯅꯗꯤ ꯈꯪꯗꯕ ꯅꯨꯃꯤꯠꯀꯤ ꯏꯁꯩ ꯆꯠꯂꯤ ꯏꯁꯩ ꯆꯠꯂꯦꯅ ꯈꯟꯕ ꯁꯅ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯆꯥꯎꯅ ꯄꯨꯔꯤꯁꯤ ꯃꯤꯅ ꯈꯪꯗꯕꯀꯣ ꯑꯩꯈꯣꯏ ꯆꯤꯟꯅꯦꯟ ꯄꯥꯏꯕ ꯑꯩꯈꯣꯏꯗꯤ ꯕꯦꯟꯗꯧ ꯑꯍꯣꯡꯕ ꯄꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯤꯇꯪ ꯑꯇꯥꯡꯕ 30-40 ꯇꯥꯕꯗꯨꯗꯤ ꯌꯥꯝ ꯐꯕꯀꯣ ꯁꯥꯝꯁꯨꯡꯒ ꯑꯥꯏꯐꯣꯟ ꯑꯦꯄꯜꯒꯤꯗꯤ ꯇꯥꯡꯉꯦ ꯕꯦꯟꯊꯣ 50-60 ꯇꯥꯏꯑꯦ ꯕꯦꯟꯊꯣ ꯑꯩꯗꯤ ꯍꯞꯇꯥ ꯑꯃꯗꯒꯤ ꯍꯦꯟꯕ ꯁꯔꯨꯛ ꯄꯤꯔꯣꯏ ꯑꯁ ꯍꯞꯇꯥꯗꯤ ꯈꯔ ꯐꯔꯦꯗ ꯕꯦꯟꯗꯣ ꯂꯧꯅꯤꯡꯉꯒ ꯂꯧꯁꯟ ꯑꯩ ꯉꯝꯖꯕ ꯃꯊꯧ ꯇꯥꯗꯦ ꯍꯣꯏ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝ ꯐꯠꯇꯕ ꯍꯥꯏꯕꯨ ꯁꯣꯠꯆꯜꯂꯒ ꯂꯧꯔ ꯄꯩꯁꯥ ꯄꯤꯅꯤꯡꯗꯕ ꯑꯗꯩ ꯊꯧꯔꯨꯔꯒ ꯁꯥꯎꯕ ꯑꯗꯨꯅ ꯇꯜꯂꯦꯕ ꯑꯩꯈꯣꯏ ꯁꯣꯝ ꯇꯧꯔꯤꯁꯦ ꯑꯣꯀꯦ ꯕꯦꯟꯗꯧ ꯄꯣꯊꯥꯔꯁꯤ ꯕꯦꯟꯗꯧꯁꯨ ꯄꯣꯊꯥꯔꯣ ꯊꯦꯡꯉꯦ ꯀꯣ ꯃꯣꯏꯗꯤ ꯊꯦꯡ ꯊꯥ ꯃꯤ ꯌꯥꯝ ꯐꯪꯅꯔꯦꯗ ꯑꯩ ꯄꯨꯡ 12ꯗꯒ ꯐꯪꯕ ꯃꯤ ꯌꯥꯎꯈ꯭ꯔꯦ ꯕꯦꯟꯗꯧ ꯄꯣꯊꯥꯔꯁꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯆꯍꯤ 10 ꯍꯦꯜꯂꯦ ꯀꯩꯁꯨꯝꯗꯤ ꯇꯧꯗꯦ ꯈꯔ ꯍꯦꯡ ꯑꯣꯏ ꯑꯗꯨꯅꯤ ꯕꯦꯟꯙꯧ ꯑꯩꯈꯣꯏꯅꯕꯨ ꯑꯗꯨꯝꯇ ꯌꯨꯁ ꯇꯧꯅ ꯂꯩꯕꯅꯤꯅꯅꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜꯁꯦ ꯂꯣꯠꯁꯦ ꯄꯨꯕ ꯋꯥꯠꯁꯜꯂꯦꯕ ꯕꯦꯇꯔꯤꯁꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯊꯧ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯔꯣ ꯄꯨꯡ 12:30 ꯇꯥꯔꯦ ꯕꯦꯟꯊꯣ ꯀꯅꯥꯝ ꯆꯪꯉꯨꯔꯅꯨ ꯍꯧꯖꯤꯛ ꯄꯣꯊꯥꯔꯣ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯏꯕꯣꯍꯜꯗ ꯆꯠꯂꯦ ꯕꯥꯏ ꯄꯣꯊꯥꯔꯣ ꯀꯩꯅꯣ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯅꯦ ꯑꯁꯨꯛ ꯊꯦꯡꯉꯕ ꯀꯩꯗꯧꯗꯣꯔꯤ ꯆꯪꯉꯗꯤ ꯑꯣꯖꯥ ꯃꯪꯒꯣꯜꯅ ꯍꯪꯉꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯅ ꯆꯪꯗ꯭ꯔꯤꯌꯨ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯊꯧ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯁꯂꯥꯝ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ